ꯕꯤꯁꯔꯥꯁꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ 2023ꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯕꯤꯁꯔꯥꯁꯤꯒꯤ ꯍꯥꯟꯅ ꯀꯥꯔꯠ 3 ꯇꯧꯕꯗꯣ ꯑꯗꯨꯅ ꯍꯞꯇꯥꯒꯤ ꯌꯦꯡꯉꯛꯄꯒꯤ ꯀꯥꯔꯠ 3 ꯇꯧꯕꯅꯤ, ꯑꯗꯨꯒ ꯁꯤꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄꯅꯤꯅ ꯀꯥꯔꯠ 5 ꯑꯣꯏꯅ ꯇꯧꯖꯔꯒꯦ꯫ ꯑꯗꯨꯒ ꯊꯥꯒꯤ ꯍꯧꯒꯠꯂꯛꯄꯗ ꯊꯥꯒꯤ ꯍꯧꯒꯠꯂꯛꯄ ꯌꯦꯡꯉꯒꯁꯨ ꯀꯥꯔꯠ 3 ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ, ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ, ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯌꯦꯡꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤꯕꯁꯤꯡꯁꯨ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯌꯥꯝꯅ ꯊꯨꯅ ꯊꯥꯒꯠꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯕꯤꯁꯔꯥꯁꯤꯒꯤ 2023ꯒꯤ ꯑꯩ ꯋꯥ ꯉꯥꯡꯕꯗꯗꯤ ꯈꯤꯇꯪꯗꯤ ꯇꯞꯄꯦ, ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯕꯗꯣ ꯈꯤꯇ ꯇꯞꯈꯤ꯫ ꯕꯤꯁꯔꯥꯁꯤꯒꯤ ꯕꯤꯁꯔꯥꯁꯤꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯐꯅꯗꯤ ꯇꯥꯔꯛꯑꯦ꯫ ꯕꯤꯁꯔꯥꯁꯤꯒꯤ 2022ꯗ ꯑꯩꯒꯤꯗꯃꯛꯇ ꯑꯐꯕ ꯂꯥꯛꯄ, ꯁꯦꯜ ꯂꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯊꯕꯛ ꯏꯟꯈꯥꯡ ꯂꯥꯛꯄ, ꯁꯦꯟ ꯊꯨꯝ ꯑꯗꯨꯝ ꯑꯆꯧꯕ ꯂꯥꯛꯄ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ, ꯃꯃꯥꯡꯗ ꯄꯜꯂꯒ ꯂꯩꯕ ꯊꯕꯛ ꯏꯟꯈꯥꯡ, ꯁꯦꯟ ꯊꯨꯝ ꯑꯗꯨꯝ ꯂꯥꯛꯄ, ꯁꯦꯟ ꯑꯆꯧꯕ ꯂꯥꯛꯄ, ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇ ꯑꯐꯕ ꯑꯣꯏꯅ ꯂꯥꯛꯈꯤ 2022ꯗ꯫ ꯑꯗꯨꯒ ꯂꯥꯛꯀꯗꯕ 2023ꯒꯤ ꯁꯤꯒꯤ ꯑꯅꯤꯁꯨꯕꯁꯦ ꯑꯩ ꯏꯁꯥꯁꯤꯗ ꯋꯥꯈꯜꯁꯤꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯁꯦ ꯊꯕꯛꯁꯦ ꯌꯥꯝꯅꯗꯤ ꯋꯥꯈꯜꯁꯤꯗ ꯊꯕꯛꯁꯦ ꯇꯧꯒꯦꯅ ꯌꯥꯝꯅꯗꯤ ꯈꯜꯂꯒꯁꯨ ꯈꯟꯕꯗꯪ ꯑꯣꯏꯕ, ꯑꯩꯁꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯊꯕꯛꯁꯦ ꯇꯧꯒꯨꯝꯁꯤꯔ ꯑꯗꯨꯝ ꯈꯟꯖꯥꯟꯅꯔꯒ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯕ, ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯉꯝꯗꯕ, ꯊꯕꯛꯁꯦ ꯏꯁꯥꯁꯤꯗ ꯊꯕꯛꯁꯦ ꯁꯨꯛꯇꯧ ꯇꯧꯅꯤꯡꯕ ꯐꯥꯎꯗꯕ, ꯈꯟꯕꯗꯪ ꯑꯣꯏꯕ, ꯈꯟꯕꯗꯪ ꯑꯣꯏꯕꯗꯣ ꯑꯗꯨꯗꯣ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯌꯣ꯫ ꯍꯥꯏꯗꯤ ꯈꯟꯕꯗꯪ ꯑꯣꯏꯔꯒꯗꯤ ꯏꯁꯥꯁꯤꯗ ꯑꯇꯟꯕ ꯐꯥꯎꯕꯗꯣ, ꯀꯔꯤꯒꯨꯝꯕ ꯑꯇꯟꯕ ꯐꯥꯎꯔꯒꯁꯨ ꯑꯗꯨꯝ ꯑꯇꯟꯕ ꯐꯥꯎꯕꯗꯣ ꯑꯗꯨ ꯐꯥꯎꯗꯕꯤꯗ ꯊꯕꯛ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯒꯗꯤ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯕ, ꯁꯦꯟ ꯊꯨꯝ ꯂꯥꯛꯄ, ꯇꯧꯔꯨꯕꯗ ꯑꯗꯨꯝ ꯑꯩꯅ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ, ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯕ, ꯑꯗꯨꯅ ꯋꯥꯈꯜꯁꯤꯗ ꯑꯩ ꯊꯕꯛꯁꯤꯃꯗꯤ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕꯤꯒꯅꯨ, ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯎ꯫ ꯑꯩ ꯏꯁꯥꯒꯤ ꯋꯥꯈꯜꯁꯤꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ
ꯑꯩ ꯁꯤꯃꯗꯤ ꯇꯧꯒꯦ ꯁꯤꯃꯗꯤ ꯇꯧꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯃꯗꯤ ꯈꯜꯂꯤ ꯑꯗꯣ ꯊꯕꯛ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯒꯗꯤ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯒꯤꯁꯤꯁꯨ ꯊꯕꯛ ꯇꯧꯕꯗ ꯈꯔꯗꯤ ꯆꯦꯂꯦꯟꯖ ꯂꯩꯔꯒꯁꯨ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯆꯦꯂꯦꯟꯖ ꯂꯩꯔꯒꯁꯨ ꯊꯕꯛꯁꯦ ꯑꯗꯨꯝ ꯑꯐꯕꯗꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯅꯧꯕ ꯊꯕꯛ ꯇꯧꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯅꯧꯕ ꯊꯕꯛ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯊꯥꯡ ꯑꯣꯏꯕꯅꯤꯅ ꯈꯔꯗꯤ ꯑꯌꯦꯠ ꯑꯄꯟ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯃꯤꯅ ꯈꯟꯅꯕ ꯍꯧꯔꯛꯑꯒꯁꯨ ꯑꯗꯨꯝ ꯃꯤꯒ ꯃꯥꯟꯅꯕꯤꯗꯕ ꯑꯗꯨꯒ ꯈꯔꯗꯤ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯊꯥꯡ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯁꯣꯛꯄ ꯄꯟꯕꯒꯨꯝꯕ ꯌꯥꯎꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯁꯣꯛꯄ ꯄꯟꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯥꯡ ꯑꯣꯏꯕꯅꯤꯅ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯔꯛꯄ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯔꯗꯤ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯌꯣ ꯊꯕꯛ ꯑꯅꯧꯕ ꯂꯥꯛꯀꯅꯤ ꯇꯧꯔꯨꯕꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯕꯛ ꯁꯦꯟ ꯊꯨꯝ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯈꯔꯗꯤ ꯊꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯏꯝꯄ꯭ꯔꯦꯁꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯈꯔ ꯏꯁꯥꯁꯤꯗ ꯑꯁꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯀꯗꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯀꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯗꯤ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯇꯦꯡ ꯁꯨꯝ ꯌꯥꯎꯗ꯭ꯔꯗꯤ ꯊꯕꯛ ꯇꯧꯕ ꯉꯝꯗꯕ ꯏꯁꯥ ꯏꯇꯣꯟꯇꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯃꯤꯒꯤ ꯃꯇꯦꯡꯁꯦ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯊꯕꯛꯁꯦ ꯇꯧꯅꯤꯡꯕ ꯐꯥꯎꯗꯕ ꯏꯁꯥꯁꯤꯗ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯆꯃꯝꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯁꯤꯃꯗꯤ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯏꯁꯥ ꯏꯊꯟꯗꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯗꯕ ꯑꯗꯒꯤ ꯊꯕꯛꯇ ꯅꯠꯇꯅ ꯋꯥꯈꯜ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯂꯦꯞꯐꯝ ꯈꯪꯗꯕ ꯑꯃꯃꯨꯛ ꯈꯟ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯣ ꯑꯔꯣꯏꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯄꯜꯂꯒ ꯂꯩꯕ ꯊꯕꯛ ꯑꯣꯏꯔꯣ ꯄꯩꯁా ꯑꯣꯏꯔో ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯜꯂꯒ ꯂꯩꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯑꯩꯒꯤꯗꯃꯛꯇ ꯑꯐꯕ ꯂꯥꯛꯄ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯃꯃꯥꯡꯗ ꯃꯤꯅ ꯁꯦꯜ ꯂꯧꯈꯤꯕ ꯑꯣꯏꯔꯒꯁꯨ ꯁꯤꯡꯉꯛꯄ ꯊꯕꯛ ꯑꯣꯏꯔꯒꯁꯨ ꯃꯃꯥꯡꯗ ꯄꯜꯂꯒ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯊꯕꯛ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯊꯕꯛ ꯑꯅꯧꯕ ꯇꯧꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯁꯦꯟ ꯊꯨꯝ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯁꯦꯟ ꯊꯨꯝ ꯑꯆꯧꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯄꯜꯂꯒ ꯂꯩꯕ ꯊꯕꯛ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯑꯣꯏꯗꯤ ꯕꯤꯁꯥꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯔꯤ ꯑꯃ ꯋꯥꯠꯍꯧꯔꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯑꯅꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯒꯤ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯈꯔ ꯁꯥꯎꯅꯕ ꯈꯠꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯑꯣꯏ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯈꯤꯇꯪ ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯣ ꯕꯤꯁꯔꯥꯁꯤꯒꯤ 2023ꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯆꯍꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ